मागे पाबदो जाति चैरगा Manipur Mitai Kalani, Jati Mupcheraga, tribal Kalani, Jati Mokalaga, Cheraga, Mitai Pangan Kalani, Highway Wakalon, the Oinangang Ragadi, Manipur integrity, Legrava. Do idea Manipur Legrava. Masipunamak, Masipunamak, I say, Aquina, idea Manipur with that Sanksilaga, I could Punamakna, a Kangbasu Kang, the boys, so Punamakna, I could public king, Siga Yaraga, Masi idea Manipur, Daka, Yan, Oi. Haina Kalma Taragadi. I could Manipur Ing Tap Malagani, Nusi Sanani, Kai to Kairoi, Adubu, Hojik Nanga River, Punamok, Media Takana River, Punamok, Masi, Akui, Toina, Sahi Ma Anisha, Manga Agadi, Manipugi, idea Manipur Markani, Manipur integrity, have say, they really have say, Oza by Vonda Lactige, was a hand big in my never question that was at the Sulactige, who's lady proposed the Maruina, Kuki Naga, Kuki, Kuki can see topic to some Zeriba, Maite Haita, Sigi Magi views, my cultural Amazon political identity within Manipur. Masidays that Tamiba meetings, Ozagi and a command and being user. Surbara, Masigi topic a hamburger. Second round of the Naga movement and Kuki Homeland Hage, Manipur integrity, Gimitang Day, Ham Heziki, first round. I quay Ying Yai, Manipur, she sang Kuiraba, Manipur, she Hector Manipur, have a state, Sida Kunda, Hanbukunda, Pasidi, Equi Naga, Matini, have a say, Equi, Hybrid, I remember the two or Ka Adubu, Madu. Hana Kundare, Adumatanga, Atopa Matanga, Mete Pangan, some lay, some later, Atopus artisan, some later pumptum. Must see the Aquina, Matamaduning Togi, Matam de Gisum, Sason Toba, sing the Toba, Toba the Kandra, Adu implement over Toba to Ambany. Adu Manipur, Hina, some later pumptum, Kunda Minariva, Zati, sing Simaroina, or Jiki. Matam Sangna Kundariba, Marak Asida Kogi, Kagi Doctor Manipugi integrity gives you question to Nerino. Which Kagi no question to Risha. So Saba Sahi Liminar Matam Sida with integrity or whole doxy, Handok Candidore. Masi Jati Maga, Masi Topa Mamdi. Masimam Zinequimia, Manipur Pazamiamna, Manipur Nusijabo, Mayamsina, Kangadabo. Kay no, a soup sa bus the he sinka, Laminaraga, Nusichana, Laminaraga, Hojikna, Hojiki 2005 euro consider. Ka 2025 euro consider, Masi Manipugi integrity, Haina, Masika Manitoni, Manipur integrity, Kaira, have a question, Yam lies Kagino. Masi la iba question maramdi ekoi hingminari ba matam lising kya leminari ba ekoi pu tuan mamiyam sida ekoi difference opinion leire tak abne ko aduga masi difference opinion thoi si kai thoi no kana to gin no kana na to gin to no adu kamma kai do bi mi thoi no hapsi ekoi punna Manipur Nixijaba, Manipur Kanba Pamba, Manipur Sum laying the Tamba Pamba, Ipai Pugim, Actigi, they look about Manipur state, Manipur hybrid back a say, Equi, Sum Tamsi Hagadi, Equi Manipur Hujiki Lady Manipur Ka. I see laying the Tambata, Tamna the integrity, they never had the Kaidaka we gave. Equi Magi Jati Sibu, Kana no Leminari, Basi, Equi, Kandok Masangi, Kanano, Kukina Kanano, Metena Kanano, Nagana Kanano, Pangan Sindhi Kanano, already Pangan Wakalon K lady, Nagai Wakalon K lady, Aduga Mete Wakalon K lady, Masi Lady Wakalon, Equi, Apun Magi Wakalon, Lane Dravazara. Tuan Sakrabazara, Harvesting a quick power gadi, powder never hot never, Masi pounded the way never. Magi Namjanava, I cooked to me, a quick Pangana Haraga Panganas to me, Nagana to me, Maintain to me, I cooked Ego Yawner Padigi, Masi Manipugi integrity, Matangsita, question to her opening low Seboko. Mamdi.
masi integrity lai share ga di kai da na Manipur integrity kamai thongani habam tunja maitai gi chakli ba koi religion culture custom asi singsi kanana biba to gani kanana koi masi look pangan sali ba Islam duga tribal sing sali ba Christian nataga hana ipai puna torpa adugi ninglai shon chakli ba Ojiki, akoi Kawirong may daharaga, Ojik TRC hay ba, asingumbar, leirapa. Ado kana kumbakrana, Ojik isinaw matation daharaga na sana mahi ningbo kumba, lining tone ni latsa bakumba. Ado bu, lining to latsa kasu, akoi madudigi, akoi maitay maratagi, Gauria Sakibo group lady. Asimi amsigi ihunse, akoi respect on nagadamne, culture, tradition, asisingsi, akoi respect on nagadadi, hariba Manipur integrity se, asi mangthara patavani. Aduna idea Manipur mangthara patavani. Adumaina yengboda masi kanan thugaira e. Hariba myam kanan thugaira ke. Adu akhogi masenda kanana masigi de question hana tawrake. Panganna masi integrity ki question Manipur ki integration kanogi integrity ki question si pangandigi hanglapra. Laibra leitabra na. Aduga Naga di hanglapra. Adu maitay di hanglapra. Adu di masi si kaigino ta hojikanna hojiki aduna ai khoi bibar walakpa. Hoji yamna indigenous ki haining drabani. Aduna masida ai khoi proof mayam se. Ai khoi nungsi sanana Leminaba, Purup Miamse, Equigi, Jati bu, Aigi, Jati bu, Chakut Kuntang the Kangde, Unity the Kangde, Equi culture the Kangde, religion the Kangde, Masi, Equi promoter, Pukalaga, Jati Manina, Tangena, Honarival, Leader Punama Ase. Equi Mamagi Jati Kaki Kandava. Mamai Jati Kakandava, Equis no meditation, you may take Kaki Kalagadi, Maduna, Equi Suibalakani. Mitai khaki oiba culture bu preserve to no hona pa mitai khaki chali bo culture bu custom bu khakta ko preserve to ke na khala bata ga di atop singi di aduga pangan su ko Islam khak ne bo wakhalon da kanna ilmen ta ga di maju ekoi maju su yaroi aduga ekoi tribal sinju ekoi Christian sing da yamba di Christian oi kre ko the Christian interest da khakta Masi Manipur'S Christian interest the kata insi masi yada di makoi against those haibagi wakal on tokraba aduga hojiki akoi indigenous ki religion sabliba singsi masi shu kamaina tawri habase akoi masi punama asi koi amagi bibato na ba aduga amagbu sumaina yokhat niminaba Ningli Shoni was so a could mark when Ningli was so shoni, Mani Ningli shoni, Mani Ningli shoni, the Mabongi traditional indigenous traditional lady, tribal singishu, Mohishu, respect to Viva, my take issues, respect to Viva, Pangishu, respect to Viva. Masi Magi, sat no one see a handy later posse, Masi, question to Northern Lapanico. Adu, equity, say he could try. Sida asing bakan khalakpa masi kan khalak basi kai gino masi ekoi khangmin na ba amasang ne ba adudi kaino hojik tawri basi di aina sum yengboda ekoi ngangba heidaba aduga aina ngamasina chungme lali habadin to amagi hojik se aina leidi Manipur de integrity ki question di aidi leitre khalle hoi leitre ba kaino bu amagi jati mabu mi bibar lenar treva adudi magi apamba de pangang na agadi kai kamaina idea Manipur lakadabano kamaina Manipur nungsiba singsina hoji ngangi bo punma media na thagali bo punma asi Manipur unity gi afong ngangna deva Manipur punan nungsisana na idea Manipur gi demokta ngangna bo kana thengna geba yengo Mayam leader in a high punama ase, a kana hinery giver. Mamma get palmado, Jati Mobo Sayraga, Manipur Mite Kalani, Jati Mob Sayraga, tribal Kalani, Jati Mokalaga, Sayraga, Mite Pangan Kalani. High big Wakalon, the Oinang Ragadi, Manipur integrity, Legrava. Do idea Manipur Legrava.
masi punamak si lei masi punamak ase ekoi na idea Manipur da sangsil laga ekoi punamak na akhang basu khang da bo su punamak na ekoi public king siga yauraga masi idea Manipur da ka ya oi haina khalma taragadi ekoi Manipur se ing na tap malegani nungsi sanani kai chu kai roi adubu hojik ngangna riba punamak media thakna riba punamak masi akoi toina sahi ama ani se sumngangna ragadi Manipur gi idea Manipur makrani Manipur integrity haise leiroi haise aham round ai khanjeli Okay, Oza, thank you so much, Oza Meibon. You social media gi maruina haitare. Asigi platform sida amana ma handak murak irang tholak pade samuke hena amana magi furup kanglup singda ko gi sentimentally sok pa ba maybe religious ki orsu kari gi oitar so koi me ama social media handler singna sigi tong narak pagi ko gi amna laibak thiba ko gi tangkak ama ka haitare dum thok tabada te masi mak susi gum ju hundaraga sum leiba taraga di ko gi integrity ba purak pasu waga ne ba phom thame aduga kanglup furup tongan tongan mayam sigi dharma jati magi culture everything se amana ama respect gadabani haiba form su thambire aduga ai traditional si respect tawna ba mo su kai kumna basi magyam tangai fede ba form su jana phongdok pi thank you so much aduga ai Oza Meibon da bulak chige Oza ngasai gi Oza na haibi gi ba ko gi ngasi topic si gi second part che integrity of Manipur se thambire ani sing matang do hen haibi gi na haibda adugi relate oina ai question amtang thamjage Oza ngasai gi Swedi ba jaga am khadum u lei bese ko gi kanu se political aspiration hai batare swai jaga se sudum lei bendana ai Oza lak saning bese ko gi Kuki gi Naga gi ko gi mogi movement hai tare primarily struggle se mamang tha kai de ge thoklak pano idea of Manipur gi question se kamai lakun hai matam da koi amma namna respect taw gadabani hai bo form am chuloin thamna kare khuding makta aduna masi se ko gi identity and recognition gi mai gi struggle se primary struggle je haurak gi maru je sidai ne lo bo yabra na tre haira kan ma ko si political power struggle ne thambining bra kamai thambining Oza masi topic ta ani suba round sidai na haidani mudi odi haiba Naga movement anduga Kuki Homeland Naga movement se koi kamhaina haukhige habse hoji aina akhang bosi awani Manipur ge halaman sing aduga Manipur se kamai hawraki aina khallaga kamhaina koi leiminaraki kamdawraki musi movement kamhain to winning thau matamne kamhain to raki habado maduda thijin mami singdi khanglam bi hai adubu hojik leiriba mioi singsidi haitare masi thijin hodaba adu khangning musu yaudaba aduga khangna hotnadaba masi gumba meyam asida akoi hojiki tungan ba Naga movement na Manipur thugai dore Naga movement na akoi bu nuksina handre aduga Naga movement leibadegi akoi Manipur si pumsai chere amaga leiriba Manipur da sman haiba wakhalon si phaudo banati phawe matam amada aina thumdaning badi Naga movement se kamain hokhige haiba matam masida akoi masi Kuki Libyan na maruina mo Kuki gi Libyan 1917 1919 gi matungda hek loibaga haitare adu matamda koi gi hojik leiriba koi gi koi jerenglong gi haitare ko marakta koi gi haipo jadonang haisi mai movement ja hore masi movement koi hojik su koi yamna nungai ribani asigumba gi yamna British mayukta sab chana thengnaba ngamba yamna hawi jaragasu yamna akiba leitana moigi damdam moigi jati moigi religion moigi culture si koi ngaraga koi lam koi kallaga koi ngakchagdabani haibagi thona ma thoraga sum chathekhiba British mayokta chathekhiba adugi masa masu magi koi su yamna nuaijaba phauri bini aduna masi ki movement asi ekoi 1920 swaidagi sum haurakre ko haurakpa matam sida sum ma gi movement se sum kha religion gi ke culture gi duga gi religion asum gana political aspiration ka sumain toraga mathang no British gi against the torak padegi adu haure aduga 1928 phau se sida rani ga dilu mu yauksil menche aduna masi movement si kamaina koina British na kamaina recognize to biki have tamda masi jadonang ki movement si koi ki first Nagaras movement gi the masi challi
tawri khangnari bani aduna masi movement si lapo matamda aikhoi yamna akanna lapo matamsi masi issue se sum lapo matamsi da movement si British against the sum lapo matamda adu hore aduga Naga gi apun badi madu matamda pundri ko adu mai movement de som koi gi jadonal movement hore adum tamda akoi hoji hariba koi Naga singi club Naga club haina tu keno mo tawre adu Naga club se kamhaina tawkhige pulle mutung da British na India se thadok lamdai haitare ko thadok lamdai sita to moigi koi gi Simon Commission da moina koi memorandum submit tawre so boi kai jo kam chahi to ki bo 10 January 1929 ka 10 January 1929 da Simon Commission da akoi no hui chakradi British na mi thadok chakrage haragadi akoi Naga sing sidi akoi gi di apunba makak oina Sasho na Malaya, Reba Malaya, Dogen, memorandum submit away. Madum memorandum to Kana, draft away, have a matamda, draft over British officer Kana, draft open Evoca. Mother, 7 commission memorandum to draft or Louis Vuitton, Quake, 7 commission to submit or. The way Rapada Jiki, Matam Lapom Tamda, 2029 30 W poiki jadonum movement se sumasam lapasida 1931 Yamasi British Paraga hang to keep Nico in Pansida. A sig movement system lapum tunda Makoi lapum sida 31 Swai, but some lapida quickie. Masika Masigi some Daviskan some the gain to Umtunda Maduda Ezet Pijo Anako. Ezet Pijo say Marsi 1940 the NNC is established ore man chairman oire aduga my mamang da makak maming dikawkre general secretary oirami adubu moi marakta kha difference lebdegi sum mabu hatokra mutungda kogi TH muiba se general secretary oina lakpane ba ka general secretary aga odum lakra movement se sum continue Nagaraj movement gi se sum mago gi idea do jadonang na toromba movement myam adu British masak toromba koi ningtamba koi Naga sing si koi punna akoi kanu tawdam laiba ma legi da ban hebi wakhalon da toromba du moina copy tore adu gi idea lawraga adu gi idea lawraga NNC gi chairman Ezet Pijo movement chung hawreba hawrapodagi sumai lappa matamsida sum la matham pada ya sai haydo 1980 da muga ka 1980 da muga kano se 1980 swai da muga muibas na muga faction thora ayo kunugi Silong ekot ya de habdigi ako 1980 dagi muga moina innocent IM haina muga Isaac muiba in sem muga tore Isaac to chairman ore ma general secretary ore adman tora ka muga movement sem sathabani hoji phok sum chathei issue se hoji si khoina khangraba sidi aikhoi masi Manipur'S integrity da masi Naga movement sina kyamuk se thing pidabro hana digi sum hok movement amak lai jeba anobudi natreba India Manipur state sina statehood phangdring amandagi movement sidi already lai khabani ajuda haujina kana kumba khrana khangdaba myam sina di haujik nauna Manipur state sibu thugaina bagi na bangta ko Naga sing sina Naga integration gi de makta movement sa thai khole sina Manipur da akai pathoi kholen miyai adubu miyam hadi dum khalam miyai du movement asidi nobody natte habisi koi khangba tabani matam amada koi se Naga hana pulamde buko pulamde adum matam da Manipur sisu matam madudam Manipur haina chapchaba ningthau reijaraga chu madum matam da ekoina kanu ta khangada badi madum matam da koi Manipur gi ningthau miyam sisu bundeba Madam Kamaina Kaidoe, Ninto Sikia, Manipur, Punbeginato, Adida, Mangang, Haiba, Luang, Haiba, Kuman, Haiba, Angom, Haiba, Moirang, Haiba, Aduga, Kava, Nganba, Lesang Tem, Salang Tem, Hena, Tuana,
group ajusu lady masishu pundri matamuda adu masishu ko nam pulakdu ni Manipur ko adu mana la ga matham matham ning thob matham man lapane adu matamda akoi singmi tammi apunbagi khulao oina lawa ngambagi shakti du leidaba matamda aina khangjabadi ko ma gi khuigi naga singsu ma gi khun khapta matamda jati manara su ma gi khun ge aningbada ma khun khakna sum tawnabane sum sason si punmagi leidaba adumana leibado koi beli su sum leijare singsu leijare sumai lapada koi na yemu ya basi matam lapado yiki Naga gi movement asida kamana muk torake abam tonda 1940 ka 1949 da koi majority ding mamang sida koi early state go state amak ni na recognize toraga in the British na thadok hiwa matungda hek thadopaga moi aduga po koi ge aduna masida koi ge assembly ki type ta Manipur state ki representative oina hojiki semraga Manipur constitution semba court pa adu representative from Kuki yawi Naga yawi Pangan yawi Meitei yawi haina masi semra matungda semkhro matung asida koina masi haiding ita kan hai hoge aduna British he thadokhi baga 1947 the independent phangada ba mutamsida akoi de Naga singna 14 August sai 14 August sai bisida koi Naga sing British na koi di demand toropani do British na sakhi ba matungda akoi independent oina phanghore akoi di Naga gi di tungan lejare na hojiki independent day observe to risini masi independent day observe to bisida hojiki kenona government of India su hojik phau di objection leite na khali moi am successfully hojik phau chathari ko masina tapadi madugi sam matam madugi do government of India su khangi habitu amakak khoi lobi ha pamale mai la pom tam sida Manipur da jeri ba Kuki sing Meitei sing aduga Pangan sing ka khoi Naga sing representative lawraga khoi ge government amale butung sida 48 phau di leire na khalasi 48 aduga majority phau di leire ba constitution semraga adu matamda akhoina yengjagdabamdi Manipur gi integrity gi yenga pomtamda matam aduda di pulleba constitution ju patana seminareba madu kamai akoina khangjadaba akoina khangba ma haijage madu kamai integrity aduda kamai na apunbo 1947 degi na 48 pause de pullaga constitution po semraga pulak leminaba koi punam ase jik Naga ko ki Meitei haise Pangan haise masi semamraga 49 dana kaidori adidi apunbagi assembly amadu leina adidi ningtho Buddhasandrana majatawam da hariba apunbagi decision lawramdreba aikoi yaragadi Manipur se pu majat tawdore natagana aibu namfu tawhangidore habisi ma afo hawdokramdreba hawdokam dena koi adu hawdokam dena leitai maramdi moi house am lejalabne ba members lejalabne ba madudo moi ke gido wakta masi putho khannaram de aduga khannaram de haragasu nang hawdre hay khalasi moi ne ko adubu madu matamda opinion si je hariba Kuki ga Pangan ga Meitei ga da Kuki ga Naga ga Pangan da opinion lawramdreba ning thawduna adu su matamde da Meitei lo su Meitei sing khadi Manipur da thado Manipur se koi ngamaro India da pul se ba mogi strike to demand to bi am yauri yam demand kan to regi madu ning thona su aidi sum chakhi bra su lo ru bane duna madu da koina ubi abadi madu no mit su integrity gi wakhalon si kitang na thaina sakreba adubu maduna oikre adu mori to poni aduna hojik lapom tamna Naga movement sum lai dum lai adu matamda integrity shop to bra adugi aduni han hobaga hojik na Manipur de
intact leibadu thugagen toropra toropra bu maduna wakhalon tanu ahameda tormena lorse ani shubadana hojik Kuki Homeland lapom tamsida Kuki gi Homeland lapom sida Kuki na kaigidamakta matam amada Manipur da changsil pom matam da 1834 swai changla en lorse adumaya changla ba Kuki singi nungsi chanana khoi Manipur gi makta lep laga sumlei hoisu leiri lobi yai ariba singsidi adubu hojik lakliba Homeland pamruk iba kanano Kuki Homeland pamruk kanano hamdamda ariba 1834 di laga Manipur bunusi chanaraga ekoi punna himinaba Naga Kuki pangan metai ekoi punna himinara Manipur gi interest da leirambok matamudugi kongsai sing adu matamudugi lakpo sing adudi hojik Manipur gi thugai wakhalo leite na idi lojai maramdi hojik tawriba Homeland demand tawribsidi Manipur da atopa Brahmadi khangde sin state romdegi immigrant torokpa sing aduga moi sangsilakpa illegal immigrant sing masi sing sigi wakhalon de thokpa matungda Kuki Homeland gi idea thokpani habse idea thamge bako ahanba leiba Manipur bunu siraga leiba Manipur gi eramdamne na khanjakhiba Kuki singi wakhalon de madu thokpanate adubu akomba lakpa singse mogoi thohanbani habse de am kannai jage aduna yaraga di masi ekoi atopa degi immigrants sing chalopa irrigant sing ja masi da influence to buda ekoi Manipur da leiba Kuki ariba hana leimba 1934 swade sangakhiba ekoi punna himinani wakhalon lekhiba Kuki sing yaubi de benu phagani have thank you so much yam phajai ja aduga after all punna mangna koi gi stegi kanu haitare punna kundaminari ba ozan phongdok se tangkak ki oina haitare koi gi ho aduga mai kari gurumba aspiration tungan ba sam koi gi interest ai leitara ga after all integrity idea ko Manipur se punna mangna kan ba pamba ngaktani aduga aduna masi ko punna mak phajana amana mag masakhang na punna chatmina se ba phaja bokal thambi ai pabung dam oza mai bondam laksi oza losilak pa gi oina after all ko punna magna pamisi koi gi mutual understanding haiba tare among all the community aduga peaceful coexistence sine koina pami ba kanu haitare manglan duga koina puna ohaningi ba masak to haitare adu sigi way forward se oza masigi kanu solution haitare masi lakna bidam to oza gi any practical suggestion kamai thambini oza mase server koige hojiki tawriba Manipur situation haitare ko hojiki tawriba taw thoriba situation asida yam daka oibadi ekoi mamangda khankhiba ngangkhiba tawkhiba punamak parjasu government su sense madaka oibaka adugi haidiba maitai singna kai khalli singda kai khalli duga panganna kai khalli nagana tamgi kai khalli tribal singda kamaina khalli habese masi si phawdo pokngamdri phawdi ekoi peace leiroibaka adu masi khangmonda ba masi sing the tariba tribal sing sigi pukning the phauri badu kanana madugi pukning phada badu kanana oidu ino aduga tamda pen riba miyam maitai ga pangan leiba singju madugi pukning ji phada na ba kanana tawdu ino civil organization sing na tawbada ina pamjabadi masi gumba lakpum tamda kwaida masigi punamak asi ekoi sason pairiba government pairiba public representative sing se masigi wakhalon da daka yam daka oeba masi yam daka oe habidi pukning phadan babsi amaga nusi chana lehen bado sin khaktana di subya yaroeba ko hoji sing the tribal sing tariba myam sida kaidorige hoji aina sa haigibdo han ba tawamdosu hoji tawna bo khona bi bitabani hana ngangki ba myam desu madu mu han ngagadi masi koi Manipur integration da adu integrity da so patare idea Manipur so patare do madu myam da haida batabani aduna masi se aina masi haidi kaino maru bidi government sason tawribasina akoi misang mi khaina agadi madu akoi idea public na idea Manipur lening yasu leibi aruibako akoi aduna government da iri taina ningi hojik leiba government asina hojik punna to himinasi haragadi punna leiminasi haragadi aduga tunga ba wakhalon thwaloi si haragadi akoi
Matanga, Hoji government later. Hoji Matanga, no government, Parapi, BGP Parapi, Congress Parapi, Adubu, Hana Channel in Basasundo. I could in Pan Kakada, Manipur Belly Kak. Manipur Bini Bohai hiding day. In 5 minutes, cook at the South Laga, Sashon Taraga, Punamaki Yagani have a duty, Equi Madumba, Wakani Tadok Sangi, Ariyango, Equi Zero Mind cut to the development of Gab. Any institution in Kapamiam, any Tabomato Kapamiam, Lambi Tom, Punamak. Aduma Miamsi, Equi Centena Rapado, work at the Maponka, the Saga Lure, having walked on the Natava. Madu Kalagadi, Equi, totally about tribal singing walk on the Quipin, the Miamson, totally about Aduga Atopa that is proof defense river, Equina. In a quite a pound of Pamakale, Equi was Sason to River Miamsu, Aduga, Sibilu Nation Miamsu. Kano Haraga, sing the D, sing the mission, politicians, singina, Makoi, Mokoigi, Kotado, Horan, Kibadigi, Sato Kibadigi, the Romelator. No. Madugi or Karon Telly were mission within any Manipur to Waiduisi. Don't you want me? College of government college of more single later running. Hospital of a Malay running. Any in front Quiggy, the white hater, Kungang, a top of the power, Tangabo, talk there for politicians. I do Punamakto, I do know why near Kungang Nina, Harry wishing you or Monsieur Madu Found already sing the Comdo when he have a do. I do Huran, the Canada, Huran, the Bruno, and Masipuno, Tado Pero, the last day in Equigi. Peaceful second I quite highly Punamoxi of Jiki Juncture Sidadi, Amma Aduna, Amagi to Punamok Adu Hunduk Nursi, Aduga Hoji, Amma criticized over Matamnate, Aduga, Ami Mabu criticized Oraga, I quite a topo Pulupu can criticize Katatoraga, Manipur can get a banate, Aduga, me a topo Pulupu, Handan Yelaga, Manipur can get a banate, Adia Manipur get a banate, Adu Amata with Nangli ba mi do ekoi amatani ko isina amatani ko ekoi jati amatani Manipur liba jati singsi amatani haba wakalon chemba leader miam thok pom tong khakta da ekoi Manipur se peace legani idea Manipur legani thank you so much.